ngasi sandokjariba thorom asi Diamond Radio na sandokjaba Crime Reports. Nupi angangsing da thokliba tongan ba Manipur khakta natana India gi kachin koya amadi prithvi gi mapana thokliba angakpo crime sing asi aikoina wari oina tamjoduna miyamda khanghanjana na hona jaba dugumba program amani Crime Reports. Ngasi shomuk poduna laksari Diamond Radio gi Crime Reports ke charuk taraga mapan shuba sharukta adongi James Haigurjamna ngasi ki thodok se adona tabada soidena ki tujungba pokani thodok ase asengba thodok ni Maharashtra gi mafam amada thokiba thodok ni adom gi imung da leriba imung manung gi miyoi singna adom gi pikliba angang sing matau karamna loina bigadagi amadi makhoi gi wakhalon ase aikoina loina bagi matung ina makhoi gi wakhalon aduna mi ama oina hingnana bohonarakpada karamba khongthang thanglakpagi haibasei makhoi bu yokpirakliba makhoi gi akoibada leriba miyoi singna angang amabu matau karamna senggadagi amati semlakpada kari tawgadagi haibase yamna maruiba wafam amakhang masimangni ngasi gi thodok asiga yamna mari leinariba wafam asi adubu wari asi tamjaraba matungda soidana maki haijariba wafam asigi maram asengbadu adumsu khanglagani Maharashtra gi mafam amani Subhas Kauba naha amaleram hariba Subhas Kauba miyoi asi taxi driver Kishore Kauba nupa amaga athengbada gali amada makhoi laglami matamaduda Subhas nang chaklamra matamaduda Subhas na haiki hoi ai chaklami Kishore na haiki yamna hauba chak chafam amada chachi karigumba mafam sida nang nabu chak charabadi nangi nakuto khubi chik haiga dor bijani yamna hauba mafam ni Subhas na haiki nangi yumdaro matamaduda Kishore na haiki yumgumbani mi yumda nati yumga chamanaba to sida leirese asumna harami amadi hotel gumlaba mafam ama leirami gali amada mafam aduda makhoi ani Kishore hariba sina hotel fammi binupi du harami chak thali ani khata sembiu matamaduna nupi aduna harami pung ama makhai muk changkhini hauji mayam ge order mayam leiri akhoi gidi khajik tang thubiu ge dobuge akhoi di gari chatpani na mathang sum chatkadabani na matamaduna hotel ge miyo aduna haraglami akhoi na tawjari bachi jo thu bangak tane atapagi amata yaude atapagi ordi hayeng orju chaba yaiye kadai de gi mi singno panglak ta lai pangang dangangi yamna isau kana nupi aduna hotel adu phamlami matamaduna Kishore di mahaki hainabini kaisu khalunu Subhas asimai haunabini hairami adubu mahaki mowong mato wangang sangang adu Subhas ke nakongda singja yeirami amadi mahakna mamit yamna khana yenglam matamaduda hotel famni banu piduna haiki kari mi yeng no nang ni yengiduna chak chaba la ko du ma mi yeng yengro kadai de mi no lai singse hotel sida mathong cha da mi myam lai loinena Kishore na haiki nang sida phamamo mathang chak si pini adu koi ngak tang ngai raga chaminase ai manung dam tang ai tu do bom da chalugi loinena Kishore na wafam ase haiba matamda hotel famni banu piduna hairami नखोइन होटल दुद फमजलक ngai लेरदि यारोइ मथंग चाक चागदब मिसिंग होटल फमगदौरिनि नखोइ मी फमम दुनोइ फमजलेर कमाइना पोछितुइनो मपान फमु लोइर कान हाइरकि नुपी एसि गी वांगांगसि Subhas की मनाकोंगदा हेना सिंगजा येरम अमदि मंगोंदा यामना हैनदब नुपी दुगी खोंजेलदा मकक फावरम मसिगे मतुंगदा Kishore हाइरमि Subhas मपान फमजिलो लोइरग दुम हाइजरकजनि नंगसु मपान फमम अदु एइसु आपेदंग तु तोब चलुगी अदुगा हलकपद दुम लोइजरमनिदा याम हावबम फमनि चाजेबको Subhas aduma nupi adubu hanna yenglaga mapanda phamlam asumna mapanda phamlingeda nupi aduna ngangkibo wangang sing adu magi nakongda singja yeina hanjin wafam sing aduna mangonda mahaki nakongda yeram nupi aduda mahangna cheptharaga yengki matamaduda nupi aduna mahaki hotel gi pot jon khibagi paisa senpham kharasu thiramni paisa sing adugi senpham adu mahangna yengboda adumuk yamba malami amadi nupi aduna paisa adu mahaki purita hapchelami mahangna chepthaduna khana yengningi matamaduda nupi aduna hairaki kari noi bungo nang nami tu khana yeng leiduna nang kadai dagi no masi mi yeng nai ma tawini mase angau ophaira khangde yamna usittana amati thina ngang bugum hotel dugi nupi du isa ulangna wa singang lakpa mata maduda Subhas ke mana kongda hena singja yei bugum thuklami mamit munna khana yeng duna khanghoudana nupi aduna thabak tawringai da nupi dugi tungda lepam amadi mangna harame haujing nang na paikiba paisa do aingon piro nupi duna kari migi hotel sida chak chaba la ko paisa piro ni nang ngau bro asumna nupi aduna Subhas ta yam thina ngangnami Subhasu mahaki mowong matau adu angaubugi mowong matau gumna to khalaklami mahakna nupi adu digi paisa mulami paisa munba adu da nupi duga mahakang haktang langna fanadana inaduna inthurami loinana khanghoudana Subhasna sakhum adu da leriba pressure cooker aduna nupi adugi marai bakta hanjin kankhiram talak adu da hotel adugi akoibada kanagum amata leiti asiguma tanja asida Subhasna nupi adu hatokhiram mahakna thiramba paisa sing lawthoklami amadi mahaki paksi digi paisa sing lawduna mana hapchalam
ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯈꯜ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯈꯤꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯇꯥꯕ ꯃꯤꯒꯤ ꯊꯃꯣꯏꯗ ꯀꯤꯒꯗꯕ ꯃꯑꯣꯡꯗ ꯁꯤꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯈꯣꯡꯒꯣꯏꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯁꯣꯔ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯄꯥꯟꯗ ꯐꯝꯂꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯕꯥꯁ ꯂꯩꯔꯝꯗꯦ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯏꯅ ꯄꯨꯡꯉꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯕꯥꯁ ꯂꯩꯔꯝꯗꯕꯗ ꯀꯤꯁꯣꯔꯅ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯑꯃꯗꯤ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯈꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯈꯤ ꯑꯃꯗꯤ ꯀꯤꯁꯣꯔꯗ ꯄꯨꯂꯤꯁꯅ ꯍꯪꯈꯤ ꯅꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯝꯕ ꯁꯨꯕꯥꯁ ꯍꯥꯏꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯍꯥꯏꯈꯤ ꯑꯩꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤꯅೋ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯤ ꯄꯥꯔꯀꯤꯡꯗ ꯒꯥꯔꯤ ꯆꯥꯝꯕ ꯌꯥꯎꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯒ ꯄꯨꯜꯂꯤꯕ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯆꯥꯝꯕꯗꯨꯗ ꯃꯍꯥꯛꯁꯤ ꯈꯪꯅꯕꯅꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯨꯖꯦꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯍꯧꯕꯅꯤ ꯑꯩ ꯅꯝꯕꯔ 2 ꯇꯧꯕ ꯆꯪꯖꯔꯨꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯅꯤ ꯑꯃꯗꯤ ꯑꯩꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯖꯔꯤꯕꯗꯨ ꯑꯩꯅꯅꯤ ꯑꯗꯨꯗꯤ ꯁꯨꯕꯥꯁꯅ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯒꯦꯔꯦꯖ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯃꯥꯅ ꯍꯥꯏꯈꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯈꯪꯖꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯅꯨꯄꯝ ꯀꯧꯏ ꯑꯗꯨꯗꯤ ꯑꯅꯨꯄꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯈꯤ ꯄꯨꯂꯤꯁꯅ ꯑꯅꯨꯄꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯒꯦꯔꯦꯖꯇ ꯌꯥꯎꯔꯤꯕ ꯁꯨꯕꯥꯁ ꯍꯥꯏꯕ ꯃꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯃꯐꯝꯗꯤ ꯈꯪꯗꯦ ꯎꯁꯃꯥꯟ ꯚꯥꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯅꯥꯇꯩ ꯆꯥꯗꯕ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯆꯥꯝꯕ ꯌꯥꯎꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯍꯟꯈꯤꯕꯅꯤ ꯍꯥꯏꯈꯤ ꯃꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯑꯃꯗꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯅ ꯀꯔꯤꯒꯤꯗꯃꯛ ꯅꯣꯏꯅ ꯊꯕꯛ ꯄꯤꯔꯤꯕꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯀꯌꯥꯝ ꯐꯠꯇ꯭ꯔꯦ ꯅꯣꯏ ꯈꯪꯗ꯭ꯔꯥ ꯃꯤ ꯑꯃ ꯊꯕꯛ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯤꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯅೋ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯁꯛꯇꯥꯛ ꯆꯦ ꯌꯥꯎꯒꯗꯕꯅꯤ ꯂꯣꯏꯅꯅ ꯁꯨꯕꯥꯁꯄꯨ ꯒꯥꯔꯤ ꯒꯦꯔꯦꯖ ꯑꯗꯨꯗ ꯌꯥꯎꯍꯜꯂꯝꯕ ꯎꯁꯃꯥꯟꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯤꯔꯝꯃꯤ ꯎꯁꯃꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯥꯏꯈꯤ ꯁꯨꯕꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯩꯒ ꯄꯨꯟꯅ ꯖꯦꯜꯗ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯗꯤ ꯖꯦꯜꯗ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯠꯇꯅꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯁꯛꯂꯣꯟ ꯃꯁꯛ ꯇꯣꯉꯥꯟꯕꯅꯤ ꯃꯑꯣꯡꯗꯤ ꯑꯃꯈꯛꯇꯅꯤ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯠꯇꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯦ ꯅꯪ ꯀꯅꯥ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯄꯥ ꯄꯣꯛꯄ ꯃꯕꯣꯛꯁꯤ ꯃꯍꯥꯛꯅ ꯍꯥꯠꯂꯨꯕꯒꯤꯗꯃꯛ ꯖꯦꯜꯗ ꯆꯪꯂꯛꯄꯅꯤ ꯍꯥꯏ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ ꯑꯩꯗꯤ ꯀꯔꯤꯒꯤꯗꯃꯛ ꯖꯦꯜꯗ ꯆꯪꯂꯛꯄꯅꯣ ꯍꯥꯏꯅ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯝ ꯍꯦꯟꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤꯗꯃꯛ ꯑꯩꯅ ꯐꯥꯕꯅꯤ ꯑꯩꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯠꯄꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯖꯦꯜꯗ ꯆꯪꯂꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯍꯥꯏꯈꯤ ꯑꯗꯨꯅꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯆꯠꯁꯦ ꯇꯣꯉꯥꯟꯗ꯭ꯔꯥ ꯃꯈꯣꯏꯁꯦ ꯑꯃꯈꯛꯇꯅꯤ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯌꯥꯝꯅ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯕꯥꯁꯇꯤ ꯕꯦꯜꯗ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯝꯃꯒ ꯊꯣꯛꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯈꯪꯅꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯃꯅꯣꯖ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯖꯦꯜ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯑꯩꯅ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯕꯦꯜꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯦꯜꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯂꯧꯊꯣꯛꯄꯤꯔꯒ ꯕꯦꯜꯗ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯁꯨ ꯈꯪꯍꯧꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗ ꯄꯥꯎ ꯑꯁꯤ ꯄꯤꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯨꯝꯕꯥꯏꯗ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯎꯄꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯆꯥꯝꯕ ꯌꯥꯎꯍꯟꯈꯤꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯁꯥꯔ ꯑꯇꯩꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯎꯁꯃꯥꯟꯅ ꯍꯥꯏꯗꯣꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯁꯨꯕꯥꯁ ꯐꯥꯕ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯀꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯃꯍꯥꯛꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ ꯑꯃꯗꯤ ꯂꯝꯕꯤ ꯂꯝꯍꯥꯡꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯍꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯒꯂꯤ ꯑꯃꯗ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯖꯤꯛꯇꯪ ꯊꯦꯡꯖꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯕꯛ ꯁꯨꯕ ꯈꯣꯂꯥꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯊꯣꯡ ꯑꯍꯣꯕ ꯑꯃꯗ ꯎꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯠꯅ ꯌꯦꯡꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯤꯅꯦꯁ ꯑꯃꯗꯤ ꯁ꯭ꯋꯥꯁꯇꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗꯕ ꯃꯇꯝꯗ ꯀꯥ ꯑꯗꯨꯗ ꯁꯨꯕꯥꯁ ꯆꯪꯂꯛꯂꯝꯃꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯇꯨꯝꯂꯨꯔꯕ ꯗꯤꯅꯦꯁ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯁꯨꯕꯥꯁꯅ ꯐꯝꯗꯨꯅ ꯆꯥꯔꯝꯃꯤ ꯈꯨꯗꯛꯇ ꯗꯤꯅꯦꯁ ꯍꯧꯒꯠꯈꯤ ꯑꯃꯗꯤ ꯁ꯭ꯋꯥꯁꯇꯤꯁꯨ ꯍꯧꯒꯠꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯉꯛꯈꯤ ꯑꯃꯗꯤ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝꯗ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯔꯤꯗꯣ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯥꯆꯨꯡꯗꯅ ꯍꯥꯏꯈꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯂꯥꯝꯕꯅꯤꯅ ꯅꯣꯏꯒꯤ ꯆꯥꯛꯁꯤ ꯎꯕꯗꯒꯤ ꯆꯥꯛ ꯆꯥꯕꯅꯤꯗ ꯋꯥꯐꯝꯁꯦ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯗꯤꯅꯦꯁꯅ ꯌꯣꯠꯄꯥꯛ ꯑꯃ ꯂꯧꯊꯣꯛꯈꯤ ꯅꯪ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ
Karisu na chungdana Subhasna haiki. Chak charinge da bumi phuna bro. Chak amta chagi ge. Ai chak lameba. Asumna haiki. Loinana Swasti amadi Dinesh na mabu yamna nganglami. Loinana mangonda khwaidagi hena nungai tabasi mina chabeng ngangba mina ngangbugi khonjel si yamna hanjinna tabasi mangonda masi mahaki anaba hobugumba moirami. Masina haiki nakoi ni wanganganu. Nakoi ni wangangadi aigi kokta leiba tinse kanglakani. Tinjina kanglaklabadi nakoi bu soidana aina hatkani. Tinsina ne kangla adi ingonda wayam ngangi. Aduna noina ngangi buwado ai taning di haiki. Asumna khanghaudana chongsillaga Subhasna Dinesh ki makhutagi yompak tummullaga Dinesh po mathabakti yompang yanduna hatki. Masigi matungda mahakki nupi bu mahana machin menselami. Mahana machin menchen badana tana Subhas ki makhut chiklami. Loinana mahakki machinda chabeng ngangba mafam adudagi chatkinanaba amadi mahakpu chai thangduna ngangba aduda Subhas ki makokta mina ngangba yadabagi mahakki anabadu horuklami. Mapuroibabu hatkiba yompaktuna amok Swasti gi mathabakta yalam. Mafam aduda Swasti su adumak laikide. Adubu chap manaba magi lamchatta thawai yaudrbi Swasti gi hakchangda mahakna rape tawrami. Mathangi numita Swasti amadi Dinesh ki misi asi police na pau phanglami. Siraba nupi amabu amuhana rape tawba haibasi mamangda Subhasna hotel gi nupi ama hatuna rape tawramba aduga chap manaba wafam asidagi mihat asi so soidana maki Subhasna tawba oirangani haina police na wafam asida makoina leplami. Yamna tamthiba mihatpa serial killer asigi matangda police na mahakpu mafam kayada koithi thiba hoki. Adubu Subhas ki mafam di police na khangbo ngamkide. Asumna noma lambi de cha yonba amadi biscuit yonba nupa amada Subhas na changsinduna biscuit amakhata piu haina hairami. Matam adu da cha yoliba nupa aduna mahaki phibam adu yengbada adumak anga uphai manba maramna mafam adu de gi chakhinana ba hairami. Amadi matam adu da Subhasna nang wayam ngangi nang wa toina ngangbase aidi wa chaka ngangbase aigi kokta tin na makai aigi tin sin bukara de ai mi do ma hali nongma aina nang soidan hatkani aina hatpa matam da di nang no kokto thugairaga nang gi kok manung di yauribu kari no haibada aina mitna yengani matam adu da cha yoliba nupa aduna mahakpo mafam adu de gi chatkinana ba talaklami. Asumna mathangi numita mafam adu da laki amadi cha yonba nupa adu lambi mataida cha yonba maramna mahaksu khola amada tumduna lerami. Mahana tumliba adu gi manakta Subhas phamduna mahakki makok paiduna munna yenglame. Cha yonba nupa aduna mikap tholpa matamda mahakki manakta mangonda biscuit piu haiduna niba nupa adu phamduna lerambaduda mahaksu khangki amadi nahak kaidoba hingsida laklibano haina mangonda hairame. Matamaduda aina haidra ai aphona lakani haina nang wayam ngangse aigo kokda tinna ma haigale tinje haigalabadi ai mi du hekta hale. Asumna haibaga khanghaudana arumba pot amana makokta shu duna nupa adu mafam adu halame. Pawasi nonganbaga police na mukhanglami. Asumna lambi da leiba miyoi sing mathang asum hatpagi thodok sing asida mihatpa asi Subhas oiramgani haina police na chingnaba adumak lerami. Adumakpu Subhas ki khongul diliba ngamlamkide. Masigi makha tarakpada Osman Bhai na haibada mahaki mayamba Manoj kauba ama lei haiba adu khongul liba horoki. Manoj pu police station da lakna na bagidamak hairami. Amadi police station yobaga Manoj da police na wahang kaya marum hangkiram. Subhas na mihatpa ama oirabasu Manoj kadi yamna khenarami. Manoj di lairik laisu tamduna sarkar gi thabak tawba mi ama oirami. Adubu mahaksu mayuma kaidi palamdri. Wari punamak police na Manoj da hangki. Manoj na hairaki. Aikhoi ani poklibai pagi maming Jagat apokpa se aikhoi gi leminadre. Mahak atopa nupi ama lauduna macha nupi ama poi. Icha nupi adugi maming Aparajita kawi. Makhoi mafam asidagi khara lamna khongang amadale. Adubu aikhoi pinglingai matamda aikhoi gi ima masha yamna kana nabadagi ima adu laikide. Babana matam punamakta yu thaktuna adumak laiki. Mahangna yu thaktuna laikiba sina ima bu matam chana laying binanaba sel thum laitabadagi laying biramlabadi hingbasu yaba ima gi punsi khangu thakta loiki. Pigliba ichilina anina upai leitrabanina ima su leitraba matungda baba amadi aigi ima atombi Usha gi manakta aikhoi su yamna pikna laiki. Adubu yum aduda leiriba ima adu baba gi di ahumlak suba luhongbani. Marakta anirak suba amasu kainakhre. Matam aduda Aparajita di yamna pikli. Adubu karigumba khoina imung aduda chaningba thangningba kariguma pot ama chabasi ima adugi ayaba yaudravadi chaba yadi. Aidi matam punamakta aduma ima amadi baba gi yananubagi damak chale. Adubu aigi naunupa Subhas se angang oringagi matamda mina lakchaba yadaba mahangnabu ningkhriba aduda adumak lepa oina angang oringagi tawre. Ayamba matamda aigi ima Ushaga yamna toina khanai.
nongma lai katnabani haiduna thamlamba ladu khara aigi inaunupa Subhasna chathoklami masigidamak aigi imatona aigi inaunupa Subhas pu yamna thina phurami aigi imagi mathakta aigi inaunupa sina yamna thina ngangki wafam sing asi baba halakpa matamda ima usana tamami loinana wafam sing adu tarba matungda aigi baba na chai paiduna inaunupa bu mari mari pomba makai phurami matamadu da ina khamluba aibu su phuraki imung adu da leiriba mioi singna Subhas se matam punamakta yengnabagum khalli amadi Subhasna su makhoi se aigi mai pa amata nate hingchabi ngaktani haibo wafam matam punamakta haiki asumna ladu charu bagi damak karigumba amata hairamdana yum thadoktuno matam sangna mahak amuksu chalure atopo gari workshop amada mahak yaurure mahak po koiti thibada phangnadaba matungdagi police na mahak pu thiduna porokhi amadi police station da mahaki mama mapa nate haibo wafam haiki amadi mama mapa na mahak pu yamna thina tawi haibo wafam se haiki police ki mamangda makhoi bu chaiba ngangba adugi damakta yamna waroki loinana mafam adudagi poroklaga yumda yamna thina phugi asumna imung aduda leifam chafam khangdaba makhai leirakpa asidagi nongma mama mapaga punna khanaramlaga mahaki mayamba Manoj tasu yumse thadoksi haina haiki adubu Manoj ti yakhide nangsu khara imani babani hairabadi khara luna wadu nganglabadi nangsu phagadabani haiba wafam haiki adubu makhoide agi ma baba nate aibu nungsiba nate aibu nungsiramlabadi moina engonda karigi phugodoino ladu ama chabagi damaktasu engonda phui wafam ama ngangbagi damaktasu aigi lekhidrabi imagi maming panbandunu ngangi makhoide afaba mi nate wafam asi mahakna lepchaba wafam khara duda mahakna adumak yathang induna adumak chalam hek angang orakpa matamdagi mahakse karigumba wafam amata tadana lakpa adudagi mahakki mabokki manakta mahak laki mabokki manakta punna laiminaraba matungda mabokta mahak paisa niki mabokna yamna luna torami paisa niba matamda karigumba matamda paisa piraktrabadi mahak yamna saurami mahakna lawriba paisa sisu mahakna yu thangnabagidamak lawba paisani nongma nangsu nangi napagumna tawgadore nangsu yudi yamna sopa mi mo oire maramaduna nangsi afaba mi oiroidori nangi imaduna nangbu kyam nuksijarami nangi nayambadusu kyam nuksijai adubu nangi napagi lichakga chapmanagadore nangsi afaba mi oiroidore haiba wafamse haina ngangna Subhas ki mapa pokliba mabuk asina ngangliba adu phananaba nganglibani haiba wafamse mahangna kauthokiduna mayumda lehauriba mama usana ngangbagi wangangga manai mahaki michangda changlaga wangangi haiduna mahakna baltin amana thaduna mabokse hatkiram masigidamak mahak jail changki loinana asumna jail de changkiba asida mahaki mayamba Manojna mahakpo bail da lawthorokpani haiba wafamsi police ta tamki asumna haurakhiba asina car sembam amada amuk gari chamba yauki gari chamba yauduna mafam aduda kuina leiraba matungda mafam aduda pomang chaimang kaya marumda migi gari manungdagi che chang lawthokpa Aadhaar card lawthokpa amadi document sing lawthoklaga sim mahakna pairiba sim adu supai haiba wafam sing mahaki mayambana phongdoroki asumna police ta makhoigi imung manungda oiriba phibam sing adugi matangda mahaki mayamba Manojna tamlami adumakpu nakan amadana Subhasna noma numidang athengba amada gali ma fauduna lalam gali amada angang amana marble sanaduna leram amadi mamana kaurami haujik thengkhre nangna aduda marble sana leidu karigino imungdo chango haina isau langna nupi amana hairam matam aduda mahangna angang adugi manakta phamduna marble sanaba yorami amadi mahangna hai nangi masinongonda phubra angang duna marakta phui aina lam henbagi nakhoi babadi kaile khoi babadi thabak chakhi ngasidi haloi wafam asi taraba matungda mama duna angang du imungda pusalga changki nakan amadana Subhasna imung aduda tuminna changduna tumliba angang adugi manakta amadi mama aduna tumlibagi manakta phamduna munna yengduna lerami athengba hing aduda nupini mikap thololami amadi manakta leramliba Subhas ubada mahak sukirami loinana nupi aduna laungna bohonarami masida mahangna nupi dugi machindu menchelam nangina chana patumliba sitani nangna lawba sa itaningde noina lawrobade aigi nakongda tinna mathorkani tinsina aigi kokta chilakani aduna aina nangbu haninglakani haiba wafam se haiki adubu nupi aduna law khongba henjelakpadagi manakta leiramba posak amana nupi adugi makokta thomdana nupi adusu hatoki asumna serial killer asina mathang mi halakpagi mowong asida police ki maikaidigi yamna chingnaba hena kiba faurami atopa lanjadraba mioi kaya marum khodongtiba tholokadra haina masigi matungda police na makhoina chingnaba leki maramdi haujik su mahaki apokpa mapa amadi mahaki loinabi Usha loinana mahaki machanupi Aprajita makhoi ohum leiribanina makhoina puneda leiriba mafam aduda machanupa asina chatuna mama mapabu halugadra haibagi police na kiki loinana mafam aduda police ki team ama laki police ki team ama laktuna mafam aduda
Sobasna nakoida phone torokpra haina hangki matam aduda imung aduda leiramba usa Sobaspu chaiduna ngang machin leptaba makhai nganglami yamna isau langlami imung aduda leifam chafam khangdabagi mawong de isau langlami amadi police na hai aikoina laklibase nakoigi punsi kananabani mathang manami halaklibase Pune gi side yausilagle hauzik nakoida khudong thiba thokadra haibagi dama khoi lakpani nakoigi yunggi mamangda police nupi ani legani loina na police nupa amasu thamgani nakoina kariguma chingnaba leirabadi mahak lak I haina paw se phangnaba tarbadi akoida phone toro haina police na makoida phone number piramlaba matungda mafam adudagi chatki yungauba mapa jagatchu laklami amadi jagat amadi mahaki nupi yamna khanaram makhoisu wafam sing asi taba matamda kiba pharomi usana jagat ta harami nangna pokpo machani nang lawwa tabani fattaba nangi I lawduna nangi nasa si phatribani haina mahaki nupa ga khanarami loina na mahaki nupa na phorikhaudagi yu bottle ama puthokduna thaklami mahaki nupi na hai nangdi yu du thaklaga nungai na tungkhrani akoidi horen ahing tumbong ngam loidori nangi na chana pa angawbudu laga khoi bu hat ka dori jail manung du da dum leibadu dum leiraga phagado budu nangi na chana pa ahanduna amu bel da lothoure mana karigi damakta yaba yauduna bel da lothoibino madi sani makok chakpa mini madi adumak jail da leiraga phagadabani karigi damukta lothoklibano haina wa chabeng nganglami matam adu da mapaga ngahak khanaram nakan amaromdana Subasna mi mathang halakpa amadi mahaki tawrakliba mawong mataw khonglakliba mawong mataw asina police ki maikaidagi yamna mi pairami asumna mi ama oina mi gi lichat ki wangmadagi tongan bo wakhal amada mahangna khaliba wakhal adumaktada maning tamna adumak chacharaba Subas ki punchina mathangda kanagi laibakta mu khudung thiba thoklagadagi haiba asigi matangda police na warami marak asida apokpa jagat police station da kaurami amadi apokpa mapadagi machanupagi photo lawduna police station singda amadi lambida hariba mi asigi photo si chai thoktuna thenanabagi damak police na yathang pikirami marak asida mama mapabu police na hangki nakhoigi nachanupa se nakhoina piklingedagi angang asida yamna chaina ama pirakpa male wafam asi chumbra haiki matamaduda mama usana haiki angang anisida ina pokjaba nate aigi nupa sina ahanba lorumba nupi adugi masasing makhoidi aina kasu yamna thina toba leite makhoibu chaunanaba yolaglibani adubu hek angang oringedagi mahakse miyoi mitau mong matau mahaki tongan ba lamcha sajat amale mayam basiga maga sumanade asumna haiki loinana mama amadi mapagi mawong aduda police na irai laina khangami makhoina piklingi matamda angang ani asibu manos amadi Subaspu kayam lu na torunggadagi haibasi mapa adusu yu yamna thakpa mi ama oiba maramna police na makhoigi mawong matau aduda irai laina khangba ngamami adubu police na huzik wari basidi makhoigi machanupa asina atopa lanjadraba imung amada mo kari khudong thiba thokadagi haibu wafam asidani asumna Subasna mandir amagi mamangda famlami mandir adugi manungda mandir gi kangsi khingbagi makhol adu mahaki nakongda singja yerami amadi manakong mention khanglami madugi matungda mandir adudagi pujari aduna laigi prasadi adu mangonda pirami maduda mahna haiki khonjel nungai taba tahalabasu masigi misidi afaba mini migi awab masakhangi ai puklami puk thande habasi mana khangi aingonda prasadi ga piramini asumna hairaga mahangna mandir adugi mamangda nungtigi mafam aduda prasadi chaduna leirami adubu police nadi mahak mafam asida lei habasi khangba ngamlamde mathangi thodok amada mahangna mandir aduda famduna leiringe matamda mandirda nupa ama lai khurumba lagliba nupa aduna mandir adugi mamangda mahaki fajaraba khongup adu loktoktuna mandir adugi manungda lai khurumba loiraba matungda mafam adudagi tholaklaga mahaki khonguptu amuk tonglami mahaki fajaba khongup adu uba matamda Subasna ngaukirami amadi magi makhongda mu yengbada atatpa sendal ama tongduna leram masidagi mahaki wakhalda nupa aduna khongup tongba loiraba matungda nupa adugi matungda tanaki nupa adugi matung asum ilakpa matamda mi khajiktang lanba mafam amada mahangna nupa aduda nungdung ama khullaga marum amada pusandana nupa aduda haram nangonda yawba nangi purse piro nangi paisa loino piro aduga nangi khongup si piro haiki nupa aduda nungna thongge tawki nupa aduna nangna pamlibudu karino nangna pambudu ai pige haiki nangi purse amadi nangi khongup haiki o ai pige nungdo aingonda tharakanu nangna purse pamlibudu ai purse pige amadi khongup se pige haiki asumna nupa aduna yamna kina khongup amadi purse tu piram amadi Subas khongup adu tongsanduna mari panabu honaringeda mafam adudagi nupa adu chenki amadi mahaki pesa munbi khre mahaki khongup mun khre haina mafam aduda laurami amadi mafam aduda leiba miyam omselaklami dukan amagi mamangda sangsinduna hai mahi bottle sing adu sorok adugi mamangda thugaiduna mi sing bu punamak ki halami ligli gi bottle sing aduna lemaida mahangna pop thugaiduna sangakpa mi sing hatkani haina law mayamgi lawsalakpui makhon aduna mahaki masada nil khombugi makhon taba matamda mangonda
ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯍꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯅꯤꯈꯛ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯑꯅꯤꯈꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯅꯨꯄꯥ ꯑꯁꯦ ꯑꯩꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕꯅꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯈꯣꯡꯎꯞ ꯂꯥꯛꯈꯤꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯨ ꯌꯦꯡꯉꯨ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯂꯤꯛꯂꯤ ꯃꯆꯦꯠꯁꯦ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯍꯥꯛꯅ ꯀꯤꯍꯜꯂꯤꯕꯅꯤ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯅꯤꯗꯨꯅ ꯆꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯤꯛꯂꯤ ꯊꯨꯒꯥꯏꯗꯨꯅ ꯂꯪꯂꯤꯕ ꯑꯗꯨꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯆꯩꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯊꯈꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯧꯈꯠꯂꯒ ꯄꯨꯈꯤꯔꯝꯃꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯤꯔꯛꯄ ꯃꯤꯍꯥꯠꯄ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯒꯤ ꯐꯣꯇꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯒ ꯃꯥꯟꯅꯕꯗꯒꯤ ꯀꯥꯇꯤꯟꯀꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯁꯔ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯥꯔꯦ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯅ ꯐꯥꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯣꯡꯎꯞ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯥꯛꯂꯝꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯐꯨꯔꯒ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯄꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯒꯤ ꯐꯣꯇꯣꯒ ꯃꯁꯛ ꯃꯥꯟꯅꯔꯝꯕꯗꯒꯤ ꯃꯍꯥꯛꯄꯨ ꯈꯪꯂꯛꯄꯅꯤ ꯍꯥꯏꯅ ꯇꯝꯈꯤ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯐꯖꯅ ꯊꯝꯂꯝꯃꯨ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯂꯧꯈꯠꯈꯤ ꯑꯃꯗꯤ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯕ ꯍꯧꯈꯤ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯉꯛꯈꯤ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯈꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯍꯥꯠꯄ ꯀꯌꯥ ꯃꯔꯨꯝ ꯐꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯍꯥꯠꯄ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯉꯛꯄ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯍꯥꯛꯅ ꯑꯍꯥꯟꯕꯗ ꯍꯥꯠꯈꯤꯕ ꯅꯪꯒꯤ ꯅꯕꯣꯛ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯍꯥꯠꯄꯁꯤ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯤ ꯑꯃ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯤꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯅꯪꯅ ꯔꯦꯞ ꯇꯧꯈꯤ ꯃꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯍꯥꯏꯈꯤ ꯑꯩ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯈꯤ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯀꯣꯡꯗꯒꯤ ꯇꯤꯟ ꯈꯔ ꯀꯥꯡꯉꯛꯏ ꯑꯩ ꯁꯥꯎꯔꯕꯅꯤꯅ ꯑꯩꯕꯨ ꯁꯥꯎꯅꯅꯕ ꯍꯦꯟꯅ ꯉꯥꯡꯂꯝꯒꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯣꯏꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯇꯁꯦꯡꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯍꯥꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯆꯥꯎꯈꯠꯄ ꯍꯧꯈꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯄꯤꯔꯛꯄ ꯀꯦꯁꯁꯤꯡ ꯃꯉꯣꯟꯗ ꯆꯥꯔꯖ ꯁꯤꯠ ꯂꯥꯡꯈꯠꯇꯨꯅ ꯀꯦꯁ ꯀꯌꯥ ꯄꯥꯟꯗꯨꯅ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯐꯪꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯉꯥꯎꯕ ꯃꯤ ꯑꯃꯗ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯦꯗꯤꯀꯦꯜ ꯋꯥꯔꯗꯇ ꯃꯇꯝ ꯐꯅ ꯁꯥꯡꯅ ꯂꯥꯌꯦꯡꯈꯤ ꯑꯃꯗꯤ ꯗꯣꯛꯇꯔꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ ꯃꯕꯣꯛ ꯍꯥꯠꯂꯤ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯄꯨ ꯃꯍꯥꯛꯅ ꯍꯥꯠꯄꯁꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕꯅꯤꯅ ꯃꯁꯥꯃꯛꯅ ꯌꯥꯖꯕ ꯑꯃꯒꯤ ꯃꯤꯍꯥꯠꯇꯗꯤ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯃꯊꯪ ꯍꯥꯠꯈꯤꯕ ꯃꯤ 6-7 ꯑꯁꯤꯒꯤ ꯃꯉꯣꯟꯗ ꯄꯤꯒꯗꯕ ꯑꯁꯤ ꯐꯥꯔꯁꯤ ꯇꯧꯕ ꯐꯥꯎꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯃꯦꯟꯇꯦꯜꯂꯤ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯗꯟꯗꯤ ꯑꯁꯤ ꯄꯤꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯕꯣꯛꯄꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯄꯤꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯅꯣꯖꯅꯁꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯎꯁꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯔꯤ ꯇꯠꯅꯅꯕ ꯍꯥꯏꯔꯝꯈꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯐꯠꯇꯕ ꯑꯣꯏꯍꯟꯈꯤꯕꯁꯤꯗ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯑꯆꯧꯕ ꯗꯥꯏꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯂꯣꯏꯅꯅ IPC ꯁꯦꯛꯁꯟ ꯀꯌꯥ ꯄꯥꯟꯗꯨꯅ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛꯄꯤꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯐꯒꯠꯂꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯪ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯀꯔꯤ ꯇꯝꯕ ꯌꯥꯏ ꯈꯟꯅꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯄꯤꯛꯂꯤꯉꯩꯗ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯆꯩꯐꯨ ꯀꯌꯥ ꯄꯤꯔꯛꯈꯤꯕ ꯋꯥꯍꯜꯂꯛꯈꯤꯕ ꯇꯣꯉꯥꯟꯅ ꯃꯈꯣꯏꯕꯨ ꯆꯩꯐꯨ ꯑꯃꯅ ꯅꯝꯊꯕꯤꯗꯨꯅ ꯊꯝꯂꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯆꯦꯟꯅꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯃꯛ ꯂꯩ ꯃꯊꯪꯗ ꯀꯦꯁ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯋꯥꯈꯜ ꯂꯩꯇꯥꯕꯤꯌꯨ ꯇꯤꯜ ꯗꯦꯟ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯟꯗꯣꯛꯆꯕ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯖꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ